Manipur dasu Vijay Divas pangthokre India gi khwaidagi faba university chama khangatpada Manipur University yauba ngamtabada Chief Minister Nongthobam Birena pendaba phongtokre Awang Nongpokta Citizenship Amendment Act chatnaba yaroi haiduna ngasi mafam kayada khongjang changsinkhre Neptis ki thomi taru police na phagatkre Passenger service tauba gari singda nongmagi darkar laiba thau laingakna pidrabadi passenger service lepthibagi phibamda leire haina All Manipur Bus Owner Union ki maikaidagi phongdorakli State asigi integrated draft photo electoral rolls ngasi Chief Electoral Officer PK Singh na release tawkhre draft asida apunba voter masing lakh 19 lising Marfu Mathoiga Chamapan Humpu Mathoi Yaukre Amasung Ngasidagi Hauduna December gi tang 19 fauba jathagadaba 13 Shuba Orange Festival Tamenglong District Headquarters ki public ground da Chief Minister Nongthobam Birena hautokre Mayam bukhurumzari adom ne groups impact news ni airina thingu zamna hauji pungjas faubugi maroi pausing mayam da pizari Pakistan dagi Bangladesh na ningtamba phangnaba ingkumja lising amaga chamapal humbudra mathoida thokiba Indo-Pakistan warda India na maika pakibagi ningsingba oina chahi khudingi pangthokpa Vijay Divas ngasi Manipur dasu state ki thakta pangthokre Thauramadu Manipur laingakna sinduna ahanba Manipur Rifles ki banquet hall da pangthokhi Thauramadu da Chief Minister Nongthobam Birena Laibak asida lairiba mipum khudimagna isa isagi thaudang khangna amata oina lepminaduna India gi apunbagi saktam ngakminasi haina phongdokhi loinana Thauramadu da sarukya kiba Deputy Chief Minister Yumnam Joy Kumar na ingkumja lising amaga chamapal humbudra mathoida thokiba Indo-Pakistan war asi military history da mutpa naidana lehauragadawba thaudok amani India amasung Pakistan anigi marakta soknakiba lan aduda Pakistan gi lanmi lakh ama henbana India da surrender tawduna India na chauna mai pakibasi leibak asigi chawthok chaningai ni haina phongdokhi Bharat ki apun saktam ngakpa haibasi Bharat basi khudingmak ekhoigi amata ngairwi thoni aduna ekhoi punna amata oina lingjen manana irrespective of caste religions magi belongingness se ekhoi amata oi bi wakhalon le rakanda Bharat kan khalai bani makhata na Bharat kan khat kaduri so khoi amata oi raga kan khat kaduri bani haiba lisingama chamapan hundrama toigi Indo Pakistan da na se military history da khwaidagi singtha na ba yaba amani sahi adugi December 3 da Pakistan India gi airfield trama toida landaraki adu Bharat ki lanmi singna supnatangi numit 3 duni gi manungda masing yamlaba Pakistan lanmi singbu maithiba piba ngamki malemda Bharat lanmi gi sakti utpangamki lanpham adu da Bharat lamina thona phana hanbalaitana mayok yakiba adu makna mai paki amsung December 3 tukta Bangladesh bu suning tambaleba amo oikhi Amaromda India gi khwaidagi faba university chama khangatpagi manungda Manipur University yauba ngamkhidabada Chief Minister Nongthobam Birena pendaba amadi nungnangba phongdokre Vijay Divas ki Thauramadu Chief Minister na makha na phongdokhibada Manipur University asi Central University oirabasu state government na meeting changba mathau tare Manipur University da natana state asida lairiba institution khudimak mapung phaba academic atmosphere ama lehanba tangai fadre State asigi human resource hena phagatpa ngamnanaba marilenaba department khudingmakna proactive oina thabak tawba mathau tare human resource phagatlaba matamdada lamdamasi manglomda changsinduna malemgi chawkhat lamjelda yawba ngamgani mahairoi singna maram chaba issue da yaushinba akaiba leite adubu maram chadana kanagumba kharana political oiba influence tawduna irang sagatpagi thabak thadokpa matam oire haiki Manipur University si India ki ranking da sama phawgi manung da yaukre arang discussion da tabada sama ga nifu yankai chani ada yaukraba ganam tawre aduri university ji khoi hope ni akoi ki future ni state sigi university am khak leiba si khoi na masi si central university gong khat han bi oina laura la central university gong khat le gong khat la ka na si leiriba sigi position se masi am ikai ni kai wei अखोई सेंट्रल यूनिवर्सिटी ने ना लाइन लो अखोई ना एक अखोई दी मसी अखोई कंसर्न नते हाइबया हाइरगुम से बखोई करीगी
100 ꯐꯥꯎꯒꯤ ꯃꯅꯨꯡ 50 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯟꯕ ꯉꯝꯗ꯭ꯔꯤ ꯅꯣꯏꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯛꯄ ꯑꯃ ꯆꯪꯉꯦ ꯇꯣꯇꯦꯜꯂꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀ꯭रिꯌꯦꯠ ꯇꯧꯅꯕ ꯑꯃꯈꯛ ꯇꯧꯁꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ CAA ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ DM ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨ DM ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯃꯔꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯐꯝꯈꯤꯕꯅꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯟꯗꯛ ꯄꯥꯁ ꯇꯧꯗꯨꯅ ꯑꯦꯛ ꯑꯣꯏꯅ ꯆꯠꯅꯔꯛꯂꯤꯕ ꯇꯝꯊꯤꯔꯕ CAA ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯁꯤꯡꯗ ꯆꯠꯅꯕ ꯌꯥꯔꯣꯏ Citizen Amendment Act की मायोक्ता मियामना चंगसिलकपा खोंजंग खुदिंगमक्ता सरुक यागनी मखा ताना Citizen Amendment Act की मायोक्ता खोंजंग चंगसिनखिगनी अवांग नोंगपोक लमदम सिंगदा Citizen Amendment Act चटनबा यारोई हाइदुना DM College of Arts की महैरोई सिंग रैली चटख्रे रैली अदु DM College of Arts दा गी हौदुना खोयाथोंग तमना चटनबा होटनबदा मणिपुर पुलिस पर्सनल सिंग लाक्तुना थिंकी महैरोई सिंग अमसुंग पुलिस अनि की मरक्ता वारी सानारबा मतुंग खोंगचट अदु DM College Arts तमना अमुक हनकी खोंगचट अदुदा BJP government down down long live notice amadi Manipur प्रजा मिकअप थोकलो हाइबा खोलाव सिंग लाउकी खोंगचट अदुदा सरुक याखिबा DM College of Arts की General Secretary M Matang Maring Nahai अवांग नोंगपोक लमदमदा नतना इंडिया की अटोप स्टेट सिंगदा Citizen Amendment Act चटनबा यारोई महैरोई सिंगना CAA की मायोक्ता खोंगजंग चंगसिनबदा पुलिसना चथरिबा थौंग असि अखिबा मतमदा लेपकदबनी हौजिक पालिबा NDA लेंगाक असिना मियाम की मायोक्ता थबक तौबिगनु Citizen Amendment Act की मायोक्ता चंगसिलकपा खोंगजंग खुदिंगमक्ता DM College of Arts की महैरोई सिंगना सरुक यागनी मखा तानासु Citizen Amendment Act की मायोक्ता खोंगजंग चंगसिनखिगनी हाइना फोंदोरकली इंडिया गवर्नमेंट चथरीब पॉलिसी हाँ मियामना केप केप है किनरब अदुगुमलब बिल CAA हाइरगा अमुक खंगनरब अदुगुमबा एक असि DM College of Arts Student Union अमदी DM University सिदा तमिबा PG student सिंगा खुचमनरगा अदुगुमबा एक असि अखोई strongly oppose तवी ngasi अखोई असम अमदी त्रिपुरा दा अखोई पुलिस की काहेनबा थोंग अमदी brutal act कया असि खुदक लेपिउ मखोई indigenous ओइबा अदुगुमबा आइडेंटिटी कल्चर कन्नबगीदमक्ता होनजरिबा खुदिंगमक्ता काहेनबा थोंग तौबिबा खुदिंगमक लेपिउ मणिपुर ILP हाइरगा फंगिबसी बेस इयर सु ngasimak takpiba ngamdri si ngasimak notice की खुलाव ओइना लावरिबा notice ता लेरिबा मिपुम खुदिंगमकना मसा मसागी आइडेंटिटी अमदी मसा मसागी ओइबा कल्चरल ngakchanabagidamक्ता इहौ हौरिबा खुदिंगमक सि ngasi अखोई इंडिया गवर्नमेंट ना ताबिरगा CAA सि withdraw तौबिउ Citizenship Amendment Act 2019 चटनबा यारोई हाइना नोटिस मियामना लाउदुना लाकपा खोलाव लेंगाकना ताबिदबदगी पेनदबा फोंदोकपा ओइना नोटिस फोरम फॉर इंटरनेशनल सॉलिडरिटी नेफिस की थौमी तरुकना ngasi नुमिदांग वाइरम चीफ मिनिस्टर की बंगलोदा मखोइबु फाबियु हाइना सरेंडर तौबा लाकपदा नुपी अहुम यावना पुन्ना मियोय तरुक पुलिसना फागतख्रे पुलिसना फागतख्रबा नेफिस की थौमीशिंग अदुना मचिंदा रेड रिबन कीदुना मखुद थांगतलगा मखोइबु फाबियु हाइना चीफ मिनिस्टर की बंगलो तमना थोमजिलखी चीफ मिनिस्टर की अकोइबदा लैबा सिक्योरिटी पर्सनल सिंगना खोंजंगलोइ सिंग अदु थतलगा मखोइगी अपांबा हंखी इकान कानादना इम्फाल वेस्ट की एडिशनल SP लॉ एंड ऑर्डर AG शर्मा अमसुंग एडिशनल SP ऑपरेशन अमरजीत लामाबमना लुचिंगबा पुलिस की टीम अमना खोंजंगलोइ सिंग अदु निताइपा चुथेक लोमदा पुथोक्तुना वहंग पहंग तौखी वहंग पहंग तौबा अदुदा लेंगाकना मियाम की खोलाव ताबिरोइदबा लैरबदी जेलदा लैजरगे हाइना चीफ मिनिस्टर दा सरेंडर तौबा लाकपनी हाइना खोंजंगलोइ सिंग अदुना मखोइगी अपांबा फोंदोखी तुंगदा एडिशनल SP वुमेन ऑफिसर ngashepam ratanana luchingba पुलिस की टीम अमा लाक्तुना खोंजंगलोइ सिंग अदु फागतखी पैसेंजर सर्विस तौबा गाड़ी सिंगदा नोंमगी दरकार लेबा थाव लेंगाक अमदी मरी लेनबा लोइसंग सिंगना पिबिद्रबदी थाव फंगदबना मरम ओइरगा पैसेंजर सर्विस खुदिंगबाक मसा मतोमदा लेपखिबगी फिबमदा लैरे हाइना ऑल मणिपुर बस ओनर यूनियन की माइकैदगी फोंदोरकली नोटिस ता मपुंग ओइना युमथंगनबा स्टेट असमदा सिटीजनशिप अमेंडमेंट एक्ट की लैरिबा इरांग असि मरम ओइरगा स्टेट असिदा थेंगनरिबा थाव फंगदबगी अवाबा असिगा मरी लेनना पाउमी सिंगा उनबा अमदा यूनियन की को कन्वेनर बी
Dhanabir Sharmana Makhatana Hai, passenger service Tauba Bus Tamana, Noma the Darkar Leba Tau Asi, Liter Humpudagi Humbudra Fawani, Notice the Ladybus Citizen Safe Amendment Eki Irang Asi, Numit Karani Kaktamak Nairi, Adubu, State Asida, Tau Fangdabagi Awaba Yamna Chauna Mayuknare, Masina Maram Oiraga State Asida, School Bus Service, Tauriba Yauna Passenger Service, Tauriba Singda, Tau Fangdabagi Awaba Yamna Chauna Mayuknare. Malomda Laiba IOC gi report asi tha ahum gi thau stock the thamba yai hai khibalai notice ki oiriba phiba masida lenga ki maikaidagi concerned minister na lupa lising amagi thau passenger bus service toriba singda pigani haiba asi yamna laibak thibani adubu lupa lising amagi thau asi liter tara manga khaktani masina passenger service tauba kanaroi maramasina CAF 10 PD loisangna nongmagi oina passenger service tauba yabagi thau matik chana pibiyu haiba wafam thamlakli thau lupa lising amagi piraga passenger service tau haire lupa lising amagi thau si liter 30 khaktani hauji liter 30 ji hapaga kamaina khoi passenger bus service tau doino haibdi hoji Christmas mayagi yengdana hoji ukhulda senapati da chandel da chapi karong da chosampur da chaliba mayam che nomagi bus up down gi pibi draga di asigum laba passenger service tau bus sing je masa ma ton lepagi phiba mama lai bus owner union na government da appeal tawiri basi athuba matamda aikoi tabi ho kaima tabi da taraga di TDC na Manipur ga dung malai ba apex body ki table amada puthoga makha da ba kari khongjang changjang ga da ge haibado yam thuna lepani Manipur Lengakna Chap Chaba meeting Changduna Sana Mahi Lainingbu Lebagasigi minority religion lista Yauhan Biu Loinana religious court Piduna Lakadoriba Kumja English Singani Kunmathogi census ta Yauhan Biu Haina Yelhomi Thaupaina State Asigi Chief Minister gi Pukning Chingsilakli Yelhomi Thaupaina Sinduna Imphal gi Dulalenda Leiba Thaupai Asigi office ta pangthokiba paugi mifam amada Thaupai Asigi advisor Mutum Churamani Nahai Hiramasigi matangda thabak oina onthokpinaba haiduna state asigi governor amasung chief minister da ai bachirol pisinkre Sanamahi lining asi minority religion lista yawhannaba haukiba chahi Englising ani supna ohumgi state asigi assembly miphamna resolution number 86 ta pass tawba laikhrabani Hiramasigi matangda Matamadugi House Committee gi member singshu oikiba Hauzik State asigi Chief Minister oiriba Nongthombam Birena wafam asi English singani kunmathoigi census operation nangnanaba thabakta onthokpirakani haina thajai Karigumbada English singani kunmathoigi census operation nanghaudaba taragadi chahi tara amaga amu thengthakragani masina lining asibu chaukhatnaba hotnazariba amadi hingduna laihannaba hotnariba miyamda lupsingda amasung khunai asigi saktamda apanba amadi thengthaba oiragani haiki India ki ate religion ne haidana minority religion ne aduga religion code ta happy base sumaina ekhoi ki sana mahi lining si chu tokna hapa yaraba lining ne 2003 da house committee ki member woi bi khiba hojik na honorable CM woi bi riba ma masamak se masi house committee ki member woi bi khi aduna patam du da mana masa yauna recommend to wirama ba house committee ne pass to bi khiba se 2021 ki census ki record si lak thringai da athuba matam da sana mahi lining se India ki minority religion ni haina lauthokpi ba aduga census ki report ta minority gi aduga religion code ama waina chanbina na bang soidana thau paikhat pirakani haibase miyam gi interest miyam gi wakhalon je khangbiraga honorable CM na sungsoi soidana thabak waina onthok pirakani haibadu media gi khong thamjari Scheduled Tribe and other traditional forest dwellers recognition of forest right Act 2006 tamadi rules 2008 ki makhada forest department na Langol reserve forest area gi manung channa Lanthungching da verification process chathakre ek asigi makhada haukiba Englishing ani supna manga gi December gi tang 13 gi mamang dagi khulasida lairakpa scheduled tribe community oibatanatana forest dwelling oigadabani haiba niyom gi matung ina survey asi chathabani haina DFO Central RK Amarjit na fongdorakli Mafamaduda Paumi Singa Unabada DFO Amarjit na chahi asigi September gi tang nipan dagi hauraga Sadar West ki manung chana leiba Langol Reserve Forest area gi khulsingda survey asi chathaduna lakli jurisdiction asigi manung chana Guigailong Ramgailong khulgi survey loikraba matung ngasigi Lanthungching gi da pangthokpa asina ahum shuba amadi jurisdiction asigi aroiba khulni athuba matamda Sadar East ki oina Lambansok Pantilong
Macheng, Ainangi, Mapam Singda verification process asi chathagani haiki. Verification process asigi manung channa hauzik chathariba village level survey asi loibaga district level da paik pukhatuna reserve forest area asida yum leiba yaba natraga yadaba haibadu Khandoglaga Matungda Indian Forest Act 1927 amadi Manipur Forest Rule 1971 gi matung inna eviction gi khongthang lokhatkani haina mahakna phongdoki Nakalamaromda Lanthung Chingkhul gi khulakpa Eleng Tangkhulna khulasi Englising amaga chamapal hufumapanda establish tawduna Englising amaga chamapal marfutara nipanda Senapati DC na sakhang biduna Hill House Takes thiduna lakli haina phongdoki Akoigi Scheduled Tribes and Other Traditional Forest Dwellers Recognition of Forest Rights Act 2006 ki magi rules 2008 to adui makhada akoigi verification process ni forest department ki team ani tawrakanda sidais da chathajarakpani akoina pamjaba je tungda sigi verification si loiraba matungda sub divisional level na muk recommend tawraga district level da DC ga DFO ga akoigi tribal welfare department ki officer amagana koi final approval si pibi raba matungda eligible haidi laiba yare haiba group ama laiba yadre haiba group ama laiba yare haiba group sina lehaurakanda laiba yadre haiba se akoina due process of law Indian Forest Act 1927 Manipur Forest Rules 1971 gi makhada eviction taujage haibagi pandam da changchan jarakpani Food Corporation of India gi lever sing niom lana sijinari ba si lengak na thuba matam da meeting changbiu hanna tanthokraba lever sing amuk hana thabak suhan gadabani haiduna lever sing na sidri fauba chara henbagi khongjang changsin ba hokre Fly over bridge da lever sing na laktuna ngaksham da yotli na so lonsin duna khongjang changsin khibani Manipur Police personnel sing laktuna khongjang loi sing da city police station da pukhi hiramasiga mari lenana lever amana phongdorakpada Mathai Enterprises ki mapuni haiba Premchan kauba miyoi amana lever sing bu tanthokningba matamda tanthokpa tauningbata tauba asi mari lenaba singna athuba matamda meeting changbiu Manipur lengakta memorandum kaya pishin khrabasu hauzik fauba thabakta onthorak tabasina Mathai Enterprises amasung lengaka manarabra haibagi chingnaba leire Nongmagi thabak suraga hingjariba lever singbu sanapotkum khanba Mathai Enterprises lengakna athuba matamda thingzingadabani haina makha tarakhi Enar mathai ben to bi khoi thabak pi bi wa sai labor khoi tanthok pi bagi khoi hunger strike to doin tara hela khoi chidi bok tara hela dong ne moi rek nok to dibu maram ji bo khoi thabak thadar pi bagi khoi yoli pun jai sina khoi ngak ta met ka sap man jare na khoi ngak thoi pulas kang si jara ge na thabak pi dibo khoi sai labor na kaung ne ba contractor ano ba sin bajina ahum bok thabak suram ga tang bari dagi changba ya roi na khoi tanthok pi re thabak amu phangdre adugi Stirasigi Assembly Constituency Humpugi Integrated Draft Photo Electoral Roll ngasi Chief Electoral Officer PK Singh na release tawkre Draft Electoral Roll asigi matung inna state asigi apunba voter masing lakh 19 ga lising marfutara ga mathoi chamapal humfu mathoi yaukre masigi manungda transgender humdrani thoi yauri lamfel pata laiba Chief Electoral Office ki conference hall da pangthokiba chamba thauram amada Integrated Draft Photo Electoral Rolls Manipur ki Chief Electoral Officer PK Singh na release tauki thauram aduga mari lenana PK Singh na haikibada chahi asigi September gi tang amadagi November gi tang kuntra fauba chathakiba Electors Verification Program EVP pangthoktuna state asigi apunba electors lakh 18 ga lishing kuntra mapal chani nifuga mari verify tauki Masigi manungda voters lakh 19 lishing marfutara taruk chanidagi EVP taunaba request lakhi mamangda lairiba voters singi manungda voter laikidaba mapham hongdokiba aranba voter lising humpudra ga taret ka punna chanipan nifumari EVP ki manung channa lauthoki EVP enrollment da eligible voter lising taraga chamnga humpunitho wathauri ba electors sing asida Electoral Photo ID Card mathang chahi gi January gi tang kun manga da pangthokadoriba National Voters Day da pinaba thaurang paikhatli
Draft electoral roll asida nungaitaba pendabasing special summary revision ki manung chana ngasidagi hauraga mathang chahigi January gi tang tara manga fawba chathagani matam asida kanagumba electoral roll semdok semjin tawbining basingna booth level officer BLO electoral registration officer amadi CEO gi website www.nvsp.in da tawba yagani Final electoral roll mathang chahigi February gi tang taret fawba oigani CEO gi maikaidagi chahi taranipan suraba amadi masigi mathakta laiba miyoi singbu electoral roll da yawhananaba youth icon kaya ama yawhalaga multimedia awareness campaign I am ready haina mingthonba amasu masidagi hauragani haina CEO asina fongdokhi Nakalamaromda integrated draft photo electoral roll ama mai pakna puthokpa ngamba asida CEO na district election officer sing electoral registration officer sing BLO sing common service center sing amadi tongan ba volunteer sing gi thodang bu thagat pa fongdokhi This EVP program was carried out at the instance of the Election Commission because countrywide they felt that revision process we don't pay very close attention to correcting small errors. So there may be some error in some relation type, then people get married, their names change, their address changes. Those things don't get reflected properly in the roll. And many a time people face inconvenience because of that. So the commission said that before going over the normal process of summary revision, we should have a prolonged campaign in mission mode, where the entire country, the voters will be asked to self-verify their electoral details, which is exactly what has been done. Countrywide, the figures are almost 99% plus, people who have actually verified the details, and lot many cases have been corrected. Today, the electoral rolls are very accurate, very genuine. So now as we enter the special summary revision phase, we'll try and make it even more better. Tarataruk Suba Orange Festival Tamenglong District Headquarters ki public ground da Chief Minister Nongthaman Birena Haudokre. Tha asigi taranipan fawba chathagadoriba festival asida district asigi mafam kayadagi komla sing puthokli loinana festival asida punna komla stall chahumga kunnipan sarukyari hiramasigi matangda impact news ki reporter RC Mangang Chamadi camera person kabidagi report ama Ani dong Zakhong Sumai Riulau Mesuna Migo in the Tang Dulan Bombe of the Manglong District Administration. Overweight or any left. Manipur legang na chinna sahi ko dingi pangthuk pukum hadak sahi ki su Orange Festival Tamerong District Headquarters ki public ground na si Chief Minister Nongthaman Birena Chief Guest ordino Dokre Haidiba asugum laba Orange Festival asda 1 ba district asigi mafam kayadagi lakpa komla thaba lombi singna saruk yari loinana komla Haidiba festival asida lombi atum laba lombi singna putoba komla so chahumga kumga nipana saruk yari loinana Haidiba festival asida saruk yari ba komla putogliba lombi singna Manipur legang Kanada, I believe Komla Hena Putupa, Howley, Putupa, Komla Putupa, Lomida, Matam Sina, Hamada, Lak, Adua, Anichu Badana, Lupa, Ama, Adu Ahum Chupataba, Komla Putupa, Lomida, 75,000. Actually, the cold storage has already constructed in the Toksham area, and one more is planning to have here in the headquarters. And for the marketing, the horticulture department, state department will take all the charges. Means after consumption, locally consumption, those remain will be processed all by the state government, and after value added, we will export it to the outside. Orange Festival asna saruk yakiba tamai SG MLA awamu nimai na pongo kibra hadiba Tamilung district leiba komla thariba lombi singa masagi oiba senthok lambi puthuk lambi hena puthuk ngamjel nama komla pambi kaya tharbasu matam ki oba laina kaya lakana lombi singa senthok hena puthuk ngamdabu awaba mayuk nari loina asiguma awaba singa sikona ba Manipur lenga amasu mari lenga ba department athukuma tamai chamura exporting khabi raksuna Hariba, Lamusina Tunganiba, our Vicini, what do not stay at you? Economy, Hena Paganaba, Ola, Hena Putonaba, Habapa Happy, Hina, Concerned Department Nasu Honorable CM Nasu, Amuka Hana Miyang Chambiere Haraga, Orange Ki, Pambi Si, Hector Sikiba, Kariguma disease nang act out of Sida,
sufficiently treat tauba ngasi phoba ngamdudana lebasi treat tauba ngamna naba experts in miyam su thazin bire harga Tamenglong si mafam khuding da orange si thokpa khagna toba mahau su yam tongan ba yam hawba dugumba ase state asigi atoba economy so oigdoba sina orange growers singbo encourage tobiduna yeng liba mothakta amukasu yeng haningi habise orange growers thingi mahutta oina su panjaning bani ngasi haudukiba orange festival ki thorumda saru yakiba chief minister ng thobam birena haudukiba maru oina wafam sigi manungda matam piadi mabangdagi Tamanong district headquarter da laiba amasung masigi akoibila laiba miyamna satuk chasinda phatigi maru oina odon chadriba sikko bagidama Kumsangdagi na haiba district headquarter si yawphamo yawriba lambi asi center ni senthang makada chebam thageduna lakaduna rainy season phawu bhunga chengwani hadi wafam hongoki waduki mathakta tamanong jalaiba miyamgi damakta maru oina haira thariba mawi sigidamte yamna nuwai pawa ma oina haiba district asida horticulture ki pothoksin hena pothok leina pothokne ba apal lamda thabo no bagi damakta chief minister na haiba mafam asida horticulture pothok ki damakta 2.77 hectare ni lamda haira thabagi thabo si paithalagani haibagi thajabasu lamuisingda hongdoki maduga loinana BJP ki lenga achinasu Tamilong district headquarter da leiba ima kaithera si hena hagadaba pibamda 5.7 crore changna nangna chengwatuna miyagi damakta maruina kaithin phami ma singi damakta hena chengwa changani haibagi wafam hongdoki chimisana thamkiba wafam singasi karam babatamda miyamda haiba thajabasi anganba gangdage haibududi miyamna ngaikiba tari camera person kabiga loinana pawdam jariba arsimangancha impact news Tamilong headquarter Doctors on Geriatric Medicine Haibahiramda ngasidagi hauduna numit humni chupna chathagadaba training program lamfel patalaiba State Family Welfare Training Hall gi da pangthokre National Program of Health Care of Elderly People National Health Mission Manipur gi makhada Janims ki Medicine amasung Orthopedics Department ki tengbang bagaloinana Manipur lenga ki State Health Society and Medical Directorate amasung RIMS anina punna sinduna pangthokiba training program adu haudopagi tauramda Chief Guest ki warol piraduna Medical Directorate Additional Director Public Health Dr. L. R.K. Nahai Miyoi Bakhoida Chahi Yamlakpagi Matung Inna Pukning Wakhal Sel Thumgi Phibam Hakchangi Phibam Hakchangi Kayat Sing Yauna Hiram Kayada Ahongba Kaya Thengnei Asigumba Phibam Asida Hiram Kayada Ahal Oiraba Singhidamak Khanba amasung makhoigi oirakliba phibam khangna ningthina pau phaudoknaba amasung cooperation pinabagi tangai fadaba lei haiki You people have to treat, have to guide, have to do something for the elderly because the population of the elderly is increasing. Main problem with the elderly is, as you know, changes of the physiology as well as mental problem. So we have to consider all the aspects as well. And with this, you youngsters, because you are the young ones, and one day you will become old, and at that time you will realize that, oh, these things should have been done. But now it is a time that you should do these things. You feel December gi tang kunmanga faubagi manungda English singani tarahumdoi police constable waiting list candidate sing approve tawbiu karigumba numit asi faubada approve tawbidaba tarabadi legal gi oiba makhal kya gi khongjang changsilagani haina waiting list candidate of Manipur police constable male 2013 batch ki cherol amana khanghalakli District Police Senapati Narcotics and Affairs of Border Narcotics Control Bureau Forest Department amadi District Administration Senapati gi apunba team amana ngasi district asigi ngata namadi Angkai Longdi gi Chingmaida logi wangmada tharamba popi pambi sing yanthatkre Popi pambi sing adu Senapati District ki ngata namadi Angkai Longdi Chingmai gi lam ekar nifu mangada lona yadaba maongda tharam kibani Loinana Hiramasigi Matangda Senapati Police Station da case ama register taukibaga loinana investigation chu chathaba haure haiki Khurai Konsam Laikai dagi KSI's Bhakta Kumarda Pride of Nation Award Kuchinarakre ngasi Vijay Divas ka mari lenana Delhi gi NCC ground da pangthokiba thauram amada Rashtriya Sarpovari Sangathan gi Chief Patron Oiriba KSI's Bhakta Kumarna Fitness of Life Haiba
asida leibak asigi inkhalakliba nahasinggidamakta lauriba thawangbu ikai khumnaba oina pirakhibani hairiba Pride of Nation Award asi General GD Bakshina khutsinarakhibani loinana notice ki oina award asi phangba KSI's Bhakta Kumana ahan basu oire Hauzik sanabagi pauda Humphunithoi Suba Sarchurachan Singh KCSI CBE Memorial Investigation Football Tournament JSYC Kangpokpi Maipakre ngasi nungthil Imphal gi Mapal Kangjebung da chatharakliba football tournament asigi sanakiba tararithoi suba match da JSYC Kangpokpi na Manipur Police Sports Club pu Panjil ahum anida maithiba piki match asida Maipakraba JSYC Kangpokpi gi sanaroi Kaikhokamna match ki kunmari amasung nifumathoi suba minute singda Panjil ani aduga Paugau thangna su match ki humfunipan suba minute singda Panjil amaga chanba ngamki Chathariba tournament asidagi mapan thokraba Manipur Police Sports Club ki Panjil ani aduna match ki Nipal amadi humfutaret suba minute singda ngam kholen amasung washibau anina chanba ngamki All Manipur Football Association ki meeting makhada Manipur gi tongan ba mafam singdagi lakpa football team kuntra amadi mapalamdagi football team ani yauna punna team kuntra ni thoina knockout basis ta chathariba invitation football tournament asida sarukyari English amaga chamapal yankhaidagi hauna chathaba haurakliba football tournament asigi hayeng sanagadaba tarahumdoi suba match ta Clasha Kaino amadi Amofa Moiranga Taramari suba match tana YPIGU Lalambung amasung Nako Nambul Mapal ani lambataw naragani. Koizam Mandhop Memorial Second Division League King asi sanakiba match adu draw chatkre. Imphal East District Football Association ki meeting makhada ngasi YWC Thambal Khongi sanabungda sanakiba Football League asigi ani shuba match ta KSDC Khomido ki sanaroi Washim Khan na match ki nifu suba minute ta Panjil ama chankraba matung SWC Khongman gi sanaroi KH Beckham nasu match ki nifunithoi suba minute Panjil amaga chanduna match asigi apiba matamda mayuk nariba team animakna Panjil amamam chanaduna match asi draw taki Team taret na saruk yaduna jatharakliba football league asigi hayeng nungthilpung ani tabada sanagadaba ahum suba league ta Social Sporting Club Sekta amasung FC Imphal City Kongba Nandaibam Laikai ani lamba taunaragani Sainik School Imphal gi nifumanga suba Annual Athletic Meet 2019 ngasi loishinkhre loishinbagi thoramadu sarukya kiba Colonel Nilesh Anand Pagulwarna Athletic Meet adugi champion wekiba house da Lupali Singh Tara combat display team da Lupali Singh manga amadi UPSC na loba NDA NA exam gi written my pakraba candidate Singh da Lupali Singh ani chamga pukning thogat po oina khutsina khre haina Sainik School Imphal na thadorakpa cherol amada khanghalakli Tarataret Suba Manipur Veteran Cricket Tournament Napsha Kha Imphal Maipakre Imphal Manipur Veteran Cricket Association Sinduna Langthabal Public Ground Jatharakliba Cricket Tournament asigi ngasi sanakiba taramathoi suba ligta tos ngamkiba Model Club Chinga Makhana batting hana sanabada warip lauki match asigi ahanba batting sanakiba Model Club Chinga Makhana match ki apiba over kuntra yaudana over kunga ball amada wicket taramak turaga supnagi run nifu humdoi khak lawba ngamki match asigi ani suba batting sanakiba Napsha Kha Imphal na over taraga ball mangada wicket ani khak turaga match asi wicket nipanda maipak pangamki match asida Napsha Kha Imphal gi bowler Dorena over tarukta wicket manga lauduna man of the match ki mana fangki hayeng jathariba veteran cricket tournament asigi match lairaroi tha asigi tara nipanda sanagadaba tara nithoi suba ligta champ khagempali amasung Model Club Chinga Makha ani lamba taunaragani Yankai Nipan Suba Mr. Manipur 2019 Maipak na pangthokhibagidamak All Manipur Bodybuilders Association Ambagi President yauna official Singbu taramna okre
Ambagi maru oiba donor oiriba Shyam Steel amadi Dalmia Cement ki distributor oiriba Jayananda Laitonjam Comet School ki MD Irom Umakanta Pranab Automobiles ki MD U Rameshna punna khutsamnatuna Khurai Konsam Laikai Dalaiba Jayananda Laitonjam ki sanglenda Mr. Manipur 2019 Mai Pakna Pangthokiba Ambagi official singbu oki Thauramaduda Mr. World title Nipan lak lobangam khraba Body Builder Sanaroi Arambam Bobby Mr. Asia title lobangam khraba Kishan Manipur Police Training Center ki additional director Angam Kamai Romana Siauna Miyoi kayana saruk yaki Thauramaduga mari lenana Jayananda Laitonjam na hai chahi asigi oina Mr. Manipur competition ani Thoktabida Ambana Yamna Honazaduna Sinkiba Asimak Lamdam Asigi Amadi Bodybuilder Sanaroi Singi Yamna Chauthok Chaningaini Ngasigi Thauramaduda Ambagi President N Ratan General Secretary Y Shumanta Yauna Ambagi Executive Member Kayana Sarukyaki Ayuktagi saksade ambagi official myamna masaida honoriba toriba myamje uru matamda sometimes two book junge tamkan hone masigi honabasida niko ngasi chai guding gi pakthokpa national gi natraga international level gi pangthokpa body building gi competition jingsida pikraba india gi population jingji manungda bihar gi up gi district macha amagi population ga chamanam gi manipur gi adubu ngasi akoi manipur gi lemai je gi tholok phida amadi dum kanba ngambase sigumba leiba ojagaru jing amusung association na kanna hone bibadagini haidana ai thamjage Arabada bulletin asig headlines samana myam da thamjari Manipur da su Vijay Divas pangthokre India gi khwaidigi faba university chama khangatpada Manipur University yaubang amdabada Chief Minister Nongthombam Birena pendaba phongdokre Awang Nongpokta Citizenship Amendment Act Chanaba Yaroi Haiduna Ngasi Mafam Kayada Khongjang Changsinkre Nefis ki Thomi Taruk Police na Phagatkre Passenger service tauba gari singda nongmagi darkar leiba thau lengap da pidrabadi passenger service lepthibagi phibam da leire haina All Manipur Bus Owner Union ki maikai dagi phongdorakli State asigi integrated draft photo electoral roll ngasi Chief Electoral Officer PK Singh na release tawkre draft asida apunba voter masing lakh 19,000 chamapan humpu mathoi yaukre Amasung ngasi dagi hauduna December ki tang 19 fawba chathagadaba 13 Shuba Orange Festival Tamenglong District Headquarters ki public ground da Chief Minister Nongthombam Birena haudokre